ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯕꯥꯕꯥ, ꯅꯪ ꯉꯥꯎꯁꯤꯟꯅꯒꯅꯨ. ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯑꯩꯗꯤ ꯀꯃꯥꯏꯅ ꯂꯩꯒꯅꯤ? ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯄꯥꯕ ꯅꯪ ꯈꯛꯇ ꯉꯥꯏꯔꯕꯅꯤ. ꯅꯪ ꯂꯩꯇ꯭ꯔꯒ ꯑꯩ ꯀꯅꯥꯒ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯏꯆꯥꯏꯕꯦꯝꯃ, ꯄꯥꯕ ꯀꯩꯁꯨ ꯇꯧꯗꯦ. ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ. ꯅꯪꯒꯤꯗꯃꯛ ꯄꯥꯕ ꯂꯩꯔꯤꯁꯤꯗꯤ ꯍꯥ? ꯅꯃꯥꯒ ꯅꯅꯥꯎꯒꯁꯨ ꯂꯩꯔꯤ. ꯀꯔꯤꯒꯤ ꯏꯆꯥꯅ ꯅꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯕꯅꯣ? ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ. ꯕꯥꯕꯥ, ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯊꯤꯔꯕꯅꯣ. ꯏꯃꯥꯅ ꯑꯩꯕꯨ ꯄꯤꯁꯛ ꯄꯤꯛꯅ ꯂꯪꯊꯣꯛꯑꯝꯃꯤ. ꯑꯩꯗꯤ ꯏꯃꯥ ꯃꯁꯛꯁꯨ ꯈꯪꯖꯍꯧꯗꯦ. ꯏꯃꯥꯇꯣꯟꯁꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯏꯃꯥꯅꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ. ꯑꯗꯨꯒ ꯏꯃꯥꯇꯣꯟ ꯑꯩꯕు ꯅꯨꯡꯁꯤꯕꯤꯗꯕꯒꯤ ꯋꯥꯅꯤ. ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤ ꯆꯅꯨꯁꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ. ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯨꯝꯅ ꯈꯟꯒꯗꯕꯅꯤ ꯏꯆꯥꯁꯤꯗꯤ. ꯑꯗꯣ ꯕꯥꯕꯥ, ꯑꯍꯜ ꯑꯣꯏꯔꯕ ꯄꯥꯕꯅ ꯑꯗꯨꯃꯥꯏꯅ ꯍꯤꯗꯥꯛ ꯑꯗꯨꯝ ꯊꯛꯇꯅ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯍꯌꯦꯡ ꯏꯃꯥꯇꯣꯟ ꯑꯩꯕꯨ ꯁꯣꯏꯗꯅ ꯇꯥꯟꯊꯣꯔꯛꯀꯗꯧ ꯃꯥꯜꯂꯤ. ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯏꯆꯥꯏꯕꯦꯝꯃ. ꯃꯤ ꯍꯥꯏꯕꯁꯤ ꯑꯐꯕ ꯈꯜꯂꯕꯗꯤ ꯂꯣꯏꯅ ꯐꯕꯅꯤ. ꯐꯠꯇꯕ ꯈꯜꯂꯒ ꯑꯐꯕ ꯑꯣꯏꯗꯕꯅꯤꯀೋ. ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯂꯣꯏꯗꯥꯡꯅ ꯎꯏ꯫ ꯑꯐꯕ ꯑꯃꯠꯇ ꯈꯟꯗ꯭ꯔꯕꯤ ꯂꯣꯏꯗꯥꯡꯅ ꯃꯇꯣꯝꯇ ꯍꯥꯏꯖꯩ, ꯇꯧꯔꯤꯁꯤꯕꯨ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯦ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯔꯤꯕꯅꯣ ꯈꯪꯗꯦ. ꯖꯨꯔꯨ ꯖꯔꯥ ꯂꯣꯏꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ ꯁꯤꯕꯨ. ꯑꯁꯤꯒꯤ ꯂꯥꯏꯖ ꯍꯥꯏꯕꯤꯁꯤꯅ ꯃꯄꯥꯁꯤꯗ ꯀꯔꯤ ꯆꯤꯔꯣꯜꯕꯨ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯃꯁꯨꯅꯦ ꯃꯁꯦ. ꯅꯨꯄꯥꯁꯤꯃꯁꯨ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯗꯤ ꯐꯗꯧꯅꯤ. ꯀꯩꯅꯣ ꯏꯃꯥ, ꯅꯪꯅ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯨ ꯍꯥ? ꯍꯩ ꯌꯦꯡꯉꯣ ꯑꯥꯗ ꯇꯧꯔꯤꯁꯤ. ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯤꯅ ꯎꯔꯕ ꯑꯐꯕ ꯑꯃꯠꯇ ꯉꯥꯡꯅꯔꯝꯃꯣꯏꯗꯧꯔꯤꯕꯅꯤ ꯁꯤꯅ. ꯏꯃꯥ ꯏꯆꯥꯁꯦ ꯃꯣꯏꯅ ꯐꯠꯇꯅꯕ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗꯦ. ꯃꯃꯥꯒ ꯃꯕꯨꯛ ꯐꯠꯇꯕ ꯃꯥꯟꯅꯔꯤꯕꯤ ꯆꯅꯨꯅ, ꯏꯃꯥ ꯍꯣꯏꯅꯦ, ꯃꯣꯏꯁꯤ ꯀꯔꯤ ꯍꯥꯏꯅꯔꯤꯖꯥꯠꯅꯣ? ꯑꯩꯈꯣꯏ ꯏꯆꯦꯁꯤꯁꯨꯅꯦ, ꯑꯩꯗꯤ ꯇꯟꯕ ꯑꯃ ꯌꯥꯎꯏ. ꯑꯩꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯃꯥꯅ ꯄꯨꯊꯣꯛꯇꯨꯅ ꯁꯦꯠꯄꯗ ꯑꯩꯒ ꯑꯝꯇ ꯁꯦꯠꯄ ꯐꯪꯗ꯭ꯔꯄꯣꯠꯅꯤ. ꯏꯃꯥ, ꯃꯥꯅꯗꯤ ꯁꯨꯛꯂꯩ ꯂꯩꯔꯣꯏ. ꯑꯗꯨꯒ ꯑꯩꯅ ꯑꯍꯟꯕ ꯑꯃ ꯍꯦꯛ ꯂꯩꯔꯨꯔꯕ ꯃꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯁꯦꯠꯂꯒ ꯂꯩꯔꯝꯒꯅꯤꯕ. ꯍꯩ, ꯀꯔꯤꯒꯤ ꯁꯦꯠꯍꯜꯂꯤꯅꯣ ꯍꯥ? ꯂꯣꯠꯁꯤꯜꯂꯒ ꯊꯝꯕ ꯌꯥꯗꯕ꯭ꯔꯣ ꯍꯥ? ꯅꯪ ꯁꯤꯗꯤ ꯑꯩꯅ ꯁꯦꯜ ꯇꯤꯡꯗꯅ ꯂꯩꯔꯤꯕꯗꯣ ꯃꯥꯅ ꯁꯦꯠꯅꯕ꯭ꯔꯣ? ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯛ ꯁꯦꯠꯍꯟꯕꯗ ꯑꯩꯅ ꯀꯩꯗꯧꯒꯦꯉꯣ? ꯑꯩꯅ ꯈꯜꯂꯦꯕ, ꯃꯁꯤꯅ ꯐꯤꯔꯣꯜꯒ ꯑꯍꯟꯕ ꯁꯦꯠꯂꯤꯁꯤꯕꯨ ꯀꯥꯏꯗꯒꯤ ꯁꯦꯜꯅ ꯂꯩꯔꯤꯖꯥꯠꯅꯣ ꯍꯥꯏꯗꯅ. ꯁꯦල් ꯍꯥꯏꯔ ꯑꯩꯅ ꯑꯃꯠꯇ ꯄꯤꯕ ꯅꯠꯇꯦ. ꯃꯈꯨꯠꯇ ꯁꯦꯜ ꯇꯣꯛꯄꯁꯨ ꯅꯠꯇꯦ. ꯃꯥꯒꯤ ꯍꯩꯕꯕꯨ ꯃꯄꯥ ꯑꯉꯥꯎꯕꯁꯤꯅ ꯅꯣꯡ ꯐꯥꯗꯣꯛ ꯈꯔ ꯄꯤꯕꯗꯨ ꯃꯉꯥꯏꯔꯦ. ꯑꯁꯨꯝꯅ ꯂꯣꯏꯗꯥꯡꯅ ꯃꯄꯥ ꯃꯆꯥ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯀꯥꯏꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯀꯧꯔꯛꯏ꯫ ꯍꯣ, ꯑꯗꯨꯗ ꯅꯄꯥ ꯅꯆꯥ ꯀꯔꯤ ꯋꯥꯔꯤ ꯉꯥꯡꯅꯔꯤꯕꯅꯣ? ꯁꯣꯝꯗ ꯑꯃꯨꯛꯇ ꯂꯦꯡꯕꯤꯔꯛꯎꯕ. ꯂꯣꯏꯗꯥꯡ ꯈꯝꯕꯅ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯧꯕꯅꯤ. ꯂꯣꯏꯗꯥꯡꯅ ꯄꯤꯁꯛ ꯄꯤꯛꯅ ꯆꯦꯜꯂꯛꯄꯅꯤ. ꯆꯅꯨ ꯂꯣꯏꯗꯥꯡ ꯈꯝꯕꯒꯤ ꯃꯃꯥꯡꯗꯗꯤ ꯑꯐꯕꯤ ꯁꯥꯔꯤꯕꯅꯤ. ꯑꯗꯨꯒ ꯅꯨꯡꯗꯗꯤ ꯑꯇꯣꯝꯕꯤꯒꯤ ꯃꯒꯨꯜ ꯆꯞ ꯆꯥꯅ ꯆꯦꯟꯕꯤꯅꯤ. ꯈꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯗꯨ ꯃꯆꯥ ꯂꯥꯏꯖ ꯎꯅꯕꯗ ꯂꯩꯈꯤꯗꯕꯅꯤ. ꯈꯝꯕꯅ ꯂꯥꯏꯖꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯋꯥꯅ ꯌꯣꯛꯆꯔꯛꯄꯅꯤ. ꯈꯝꯕ ꯑꯐꯪ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯏꯃꯨꯡꯒꯤ ꯋꯥꯠꯇꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯍꯣꯠꯅꯖꯩ. ꯑꯗꯨꯕꯨ ꯋꯥꯅ ꯁꯨꯔꯨꯔꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗꯗꯤ ꯍꯤꯗꯥꯛ ꯍꯦꯛ ꯊꯛꯂꯛꯏ. ꯃꯥꯅ ꯍꯤꯗꯥꯛ ꯊꯛꯂꯒ ꯂꯥꯏꯖꯅ ꯋꯥꯖꯩ, ꯀꯩꯗꯧꯔꯒꯦꯅꯦ ꯑꯩꯕꯨ ꯀꯧꯔꯤꯕꯕꯨ ꯍꯥ? ꯅꯣꯏ ꯅꯄꯥ ꯅꯆꯥꯁꯤꯅ ꯖꯨꯔꯨ ꯖꯔꯥ ꯍꯦꯛꯇ ꯇꯧꯗꯅ ꯂꯩꯔꯝꯃꯤ. ꯀꯔꯤꯕꯨ ꯍꯥꯏꯅꯔꯤꯕꯅꯣ ꯍꯥ? ꯅꯪ ꯊꯕꯛ ꯆꯠꯂꯗꯣꯏꯔോ? ꯑꯩ ꯀꯔꯤꯕꯨ ꯍꯥꯏꯅꯔꯨꯅꯤꯒꯦ ꯍꯥ? ꯏꯄꯥ ꯏꯆꯥ ꯋꯥꯔꯤ ꯁꯥꯟꯅꯕꯕꯨ ꯊꯕꯛ ꯆꯠꯀꯗꯧꯔꯤꯕꯅꯤꯅꯦ. ꯆꯥꯛꯄꯨ ꯂꯣꯏꯔꯕ꯭ꯔꯣ? ꯆꯥꯛꯇꯤ ꯉꯁꯥꯏꯅ ꯆꯅꯨꯅ ꯂꯣꯏꯈ꯭ꯔꯕꯅꯤ. ꯂꯥꯏꯖꯥ, ꯅꯪꯁꯨꯅꯦ ꯆꯥꯛꯁꯤ ꯈꯔ ꯊꯣꯡꯕ ꯌꯥꯕꯅꯤ. ꯅꯅꯥꯎ ꯅꯨꯄꯤꯁꯤꯅ ꯑꯉꯥꯡꯅꯦꯗꯅ ꯃꯥꯅ ꯑꯌꯥꯝꯕ ꯇꯧꯗꯅ ꯂꯩꯔꯦ ꯇꯧꯔꯤꯁꯤ. ꯏꯃꯥꯇꯣꯟ, ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯊꯣꯡꯕꯅꯤꯗ. ꯑꯩꯁꯨ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯌꯥꯝꯕ ꯇꯧꯔꯤꯁꯤꯗꯤ. ꯍꯣꯏꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯑꯉꯝꯕ ꯃꯔꯥꯏꯅ ꯇꯧꯅꯖꯅꯤ. ꯅꯪꯒꯤ ꯆꯥꯛꯇꯣ ꯆꯥꯅꯕ ꯇꯧꯔꯒꯦꯅꯦ, ꯑꯩ ꯊꯦꯡꯈ꯭ꯔꯅꯤꯅꯦ. ꯑꯁꯨꯝꯅ ꯈꯝꯕ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯊꯕꯛ ꯆꯠꯈ꯭ꯔꯦ. ꯂꯣꯏꯗꯥꯡꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯂꯥꯏꯖꯥ, ꯆꯥꯛ ꯇꯣꯛꯂꯒ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯀꯣ. ꯅꯅꯥꯎꯁꯤ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯗ ꯋꯥꯖꯔꯕꯅꯤꯀꯣ. ꯆꯅꯨꯒ ꯏꯕꯥꯅꯤ ꯀꯩꯊꯦꯜꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ. ꯅꯪ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯈꯤꯅꯨꯀꯣ, ꯌꯨꯝꯁꯤ ꯁꯪꯂꯝꯃꯨ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯀꯦꯗꯅ ꯃꯧꯗꯅ ꯆꯠꯈ꯭ꯔꯦ꯫
ꯑꯗꯨꯒ ꯂꯥꯏꯖꯕꯨꯅ ꯊꯕꯛ ꯇꯧꯔꯝꯃꯨ ꯍꯥꯏꯗꯅ ꯅꯝꯁꯤꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯂꯣꯏꯗꯥꯡꯒꯤ ꯃꯕꯨꯛꯆꯦꯜ ꯑꯉꯛꯄꯅꯤ ꯏꯆꯥ ꯃꯤꯆꯥ ꯅꯥꯏꯕ ꯋꯥꯈꯜꯅ ꯂꯥꯏꯖꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯃꯠꯇ ꯃꯥꯅ ꯇꯧꯅꯤꯡꯂꯝꯗꯦ ꯂꯥꯏꯖꯅ ꯈꯜꯂꯤ꯫ ꯇꯣꯜꯂꯤꯗꯀꯣ ꯂꯥꯏꯖ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯩꯕꯨ ꯑꯁꯨꯝꯅ ꯃꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯔꯗ꯭ꯔꯥ? ꯍꯦ ꯑꯇꯣꯝꯕꯤ ꯀꯧꯕꯤ, ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯆꯥ ꯃꯤꯆꯥ ꯈꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯁꯨ ꯅꯁꯥꯒꯨꯝꯅ ꯈꯟꯕ ꯉꯝꯗꯕ꯭ꯔꯥ? ꯑꯩꯅꯗꯤ ꯅꯪꯕꯨ ꯑꯄꯣꯛꯄ ꯏꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕꯗꯤ ꯉꯝꯂꯒ ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯁꯥꯒꯨꯝꯅ ꯈꯟꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯅꯣꯏꯁꯦ ꯖꯤꯕ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏꯀꯣ? ꯑꯁꯨꯝꯅ ꯂꯥꯏꯖ ꯅꯤꯡꯉꯝꯗꯅ ꯁꯣꯟꯗꯨꯅ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯂꯥꯏꯖ ꯃꯁꯛꯇ ꯃꯇꯧꯗ ꯋꯥꯠꯇꯕꯤ ꯂꯩꯁꯥꯕꯤꯅꯤ, ꯑꯗꯨꯒ ꯆꯅꯨꯅ ꯃꯁꯛ ꯃꯇꯧ ꯈꯔ ꯋꯥꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯣꯏꯗꯥꯡ ꯃꯃꯥ ꯃꯆꯥ ꯍꯜꯂꯛꯏ꯫ ꯂꯣꯏꯗꯥꯡ ꯃꯆꯥꯒꯤꯅꯤ ꯍꯥꯏꯗꯅ ꯂꯩꯔꯛꯄꯁꯤꯡꯗꯨ ꯂꯥꯏꯖ ꯎꯈꯤꯅꯤ ꯍꯥꯏꯗꯅ ꯂꯣꯠꯁꯤꯜꯂꯒ ꯄꯨꯔꯛꯏ꯫ ꯏꯃꯥꯇꯣꯟ, ꯆꯅꯨ, ꯀꯔꯤ ꯂꯩꯔꯛꯀꯦ ꯑꯩꯁꯨ ꯌꯦꯡꯒꯦꯗꯅ? ꯀꯔꯤꯕꯨ ꯂꯩꯔꯛꯎꯗꯧꯅꯣꯗ, ꯁꯨꯝ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯆꯠꯂꯨꯕꯅꯤ, ꯁꯦꯜꯅꯒ ꯂꯩꯇꯕꯁꯤꯗ ꯀꯔꯤꯝꯇ ꯂꯩꯔꯛꯇꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯣꯏꯗꯥꯡ ꯃꯈꯨꯠꯇ ꯈꯥꯎꯖꯥꯎ ꯑꯃ ꯄꯨꯔꯒ ꯆꯪꯈꯤ꯫ ꯀꯥꯗ ꯃꯃꯥ ꯃꯆꯥꯅ ꯂꯩꯔꯛꯄ ꯐꯤꯔꯣꯜꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯐꯖꯩꯒ ꯐꯖꯗꯦꯒ ꯇꯧꯅꯕꯗꯨ ꯂꯥꯏꯖ ꯇꯥꯏ꯫ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ ꯏꯃꯥꯇꯣꯟꯅꯒꯤ ꯅꯕꯨꯛꯁꯦ꯫ ꯑꯩꯅ ꯀꯩꯁꯨ ꯂꯧꯒꯦꯁꯨ ꯍꯥꯏꯔꯣꯏꯗꯕꯁꯤꯗ ꯃꯆꯤꯟ ꯊꯤꯗꯨꯅ ꯀꯔꯤꯝꯇ ꯂꯩꯔꯛꯇꯦ ꯍꯥꯏꯗꯅ ꯈꯨꯝꯂꯤꯕꯅꯤꯅꯦ꯫ ꯑꯩꯅ ꯁꯣꯝꯗ ꯁꯦꯒꯥꯏꯕ ꯐꯤꯔꯣꯜꯁꯤꯡ ꯑꯁꯦ ꯐꯣꯠꯇꯨꯅ ꯁꯦꯠꯂꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤꯁꯤꯅ ꯑꯍꯟꯕ ꯂꯩꯔꯤ꯫ ꯅꯣꯡꯃꯇꯁꯨ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯑꯝꯇ ꯇꯝꯕꯤꯗꯦ꯫ ꯁꯦꯜꯈꯤꯗ ꯄꯤꯌꯨ ꯍꯥꯏꯔꯕꯁꯨ ꯂꯩꯇꯦ ꯍꯥꯏꯗꯅ ꯄꯤꯔꯛꯇꯕ ꯉꯝꯃꯤꯀꯣ? ꯅꯣꯏꯅ ꯎꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯦꯟꯅ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯆꯠꯈ꯭ꯔꯦ꯫ ꯆꯅꯨ ꯃꯁꯤꯗ ꯂꯦꯟꯅꯒꯦ ꯈꯟꯗꯨꯅ ꯐꯨꯔꯤꯠ ꯑꯍꯟꯕꯗꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯏꯆꯦ, ꯏꯆꯦ! ꯍꯩꯃ, ꯂꯩꯔꯝꯗ꯭ꯔꯦꯅꯦ꯫ ꯈꯔ ꯆꯠꯈ꯭ꯔꯕꯖꯥꯠ? ꯏꯃꯥ, ꯂꯩꯔꯝꯗꯤꯌꯦ꯫ ꯍꯥ, ꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ? ꯐꯔꯦ, ꯎꯠꯂꯨꯔꯅꯨ ꯂꯥꯛ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤ꯫ ꯅꯣꯡꯃ ꯂꯥꯏꯖ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯁꯤꯡꯖꯨ ꯆꯥꯔꯤ꯫ ꯆꯅꯨꯁꯨ ꯌꯥꯎꯏ꯫ ꯂꯥꯏꯖꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯎꯔꯒ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯗꯨꯒ ꯆꯅꯨꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯗꯤ ꯑꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯗꯨ ꯎꯕꯗ ꯏꯔꯤꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯂꯣꯟꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥ ꯂꯥꯏꯖ, ꯅꯪ ꯑꯩꯕꯨ ꯂꯥꯟꯅꯗꯤ ꯈꯟꯅꯨꯀꯣ꯫ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯅꯪꯅ ꯉꯁꯤ ꯁꯦꯠꯂꯛꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤꯕꯨ ꯅꯠꯇꯦ, ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ? ꯍꯥ, ꯅꯅꯥꯎ ꯅꯨꯄꯤꯁꯤꯅ ꯁꯦꯠꯂꯤꯕꯁꯤꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯂꯥꯏꯖ ꯏꯀꯥꯏꯔꯕꯁꯨ ꯇꯧꯏ, ꯑꯗꯨꯒ ꯈꯨꯝꯐꯝ ꯈꯪꯗꯗꯅ ꯉꯛꯆꯥꯟꯅꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥ, ꯂꯩꯍꯧꯏꯗ, ꯑꯩꯅ ꯁꯦꯠꯇꯣꯛꯄ ꯄꯥꯝꯃꯨꯗꯅ ꯁꯦꯠꯂꯛꯇꯕꯅꯤ꯫ ꯌꯥꯔꯦꯁꯦ, ꯆꯥꯗꯧꯕꯗꯣ ꯑꯗꯨꯝ ꯆꯥꯎ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯐꯤꯔꯣꯜꯒꯤꯗꯃꯛ ꯋꯥꯔꯤꯗꯨꯕꯣ? ꯆꯅꯨꯅ ꯐꯅ ꯀꯦꯔꯕꯁꯨ ꯂꯥꯏꯖꯗꯒꯤ ꯍꯦꯟꯒꯗꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯅꯨꯅ ꯇꯧꯔꯤꯕꯗꯨ ꯃꯌꯥꯝꯗꯨꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯇꯉꯥꯏ ꯐꯗꯕꯒꯤ ꯂꯣꯏꯅꯔꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇꯤ ꯈꯥꯝꯕ ꯌꯥꯗꯦ꯫ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯂꯥꯏꯖ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯅꯨꯄꯥ ꯄꯥꯈꯪ ꯑꯃꯒ ꯈꯪꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯆꯅꯨꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯌꯥꯏꯐꯕꯒ ꯂꯥꯏꯖꯒ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯐꯝꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯌꯥꯏꯐꯕꯅ, ꯂꯥꯏꯖ, ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯑꯆꯨꯝꯕ꯭ꯔꯥ? ꯀꯩ ꯄꯥꯎꯅ ꯇꯥ ꯌꯥꯏꯐꯕ? ꯅꯪꯁꯦ ꯅꯣꯏ ꯏꯃꯥ ꯑꯇꯣꯝꯕꯤꯅ ꯌꯣꯛꯄꯅꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ? ꯂꯥꯏꯖ ꯏꯀꯥꯏꯕꯕꯨꯗꯤ ꯄꯣꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯨꯝ ꯍꯥꯏꯔꯛꯂꯤꯕꯅꯤꯅ ꯆꯦꯟꯕ ꯌꯥꯗꯗꯨꯅ, ꯍꯣꯏ ꯃꯥꯅꯦ, ꯑꯗꯣ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ? ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯔꯛꯄꯅꯤꯗ, ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ, ꯃꯁꯤꯗꯤ ꯂꯥꯏꯕꯛꯀꯤ ꯋꯥꯅꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ꯫ ꯇꯥ ꯌꯥꯏꯐꯕ, ꯑꯩꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯕꯅꯤ꯫ ꯇꯥ ꯌꯥꯏꯐꯕꯒ ꯑꯩꯒ ꯂꯝꯕꯥ ꯆꯥꯟꯅꯔꯣꯏ꯫ ꯑꯗꯨꯅ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯇꯥ ꯌꯥꯏꯐꯕꯒ ꯆꯥꯟꯅꯒꯗꯕ ꯅꯨꯄꯤ ꯑꯣꯏꯅ ꯊꯤꯕꯤꯌꯨ꯫ ꯀꯩꯅꯣ ꯂꯥꯏꯖ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯉꯣꯟꯗꯗꯤ ꯃꯗꯨ ꯂꯩꯇꯦꯀꯣ꯫ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯌꯨ, ꯃꯗꯨꯅ ꯑꯩꯒꯤꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯆꯞ ꯆꯥꯅ ꯂꯦꯞꯀꯅꯤ꯫ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯜꯂꯣꯏ꯫ ꯁꯦꯜꯁꯤ ꯂꯧꯁꯤꯜꯂꯨ, ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯅꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯅ ꯁꯦꯜ ꯈꯔ ꯄꯤ꯫ ꯂꯥꯏꯖ ꯏꯀꯥꯏꯕꯅ ꯂꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯌꯥꯏꯐꯕꯅ ꯅꯝꯗꯨꯅ ꯄꯤ꯫ ꯑꯁꯤꯅꯅꯦ ꯅꯪꯒꯤ ꯅꯐꯤꯅꯔꯣꯏ ꯂꯩꯌꯨ, ꯑꯗꯨꯒ ꯋꯥꯠꯂꯁꯨ ꯑꯗꯨꯝ ꯍꯥꯏꯔꯧꯀꯣ꯫ ꯑꯁꯨꯝꯅ ꯂꯥꯏꯖ ꯌꯥꯏꯐꯕꯅ ꯃꯔꯛꯇ ꯁꯦꯜ ꯄꯤꯕꯗꯨꯅ ꯐꯤꯔꯣꯜ ꯂꯩꯗꯨꯅ ꯁꯦꯠꯅꯩ꯫ ꯃꯗꯨ ꯎꯕꯗ ꯂꯣꯏꯗꯥꯡꯗꯤ ꯉꯛꯂꯝꯃꯤ꯫ ꯂꯣꯏꯗꯥꯡꯅ ꯆꯅꯨꯗ, ꯆꯅꯨ, ꯍꯟꯗꯛ ꯅꯆꯦ ꯂꯥꯏꯖꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯍꯥ, ꯅꯪꯒꯤꯗꯨꯔ ꯍꯥꯏꯕꯅꯤ? ꯅꯠꯇꯦ ꯗꯩꯃ, ꯑꯗꯨꯗꯤ ꯀꯥꯏꯗꯒꯤ ꯀꯅꯥꯅ ꯄꯤꯔꯛꯂꯤꯕ? ꯆꯅꯨꯅ ꯄꯥꯎ ꯄꯨꯝꯕ ꯃꯃꯥꯗ ꯇꯝꯃꯤ꯫ ꯆꯅꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯁꯦꯜ ꯈꯔ ꯄꯥꯏꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯅꯨꯄꯥꯅꯤ,
ꯑꯗꯨꯕꯨ ꯏꯆꯦꯁꯤꯅ ꯑꯩꯅ ꯄꯥꯝꯂꯤ ꯈꯪꯂꯃꯛꯇꯗ ꯃꯥꯒꯤ ꯍꯦꯛꯇ ꯈꯪꯅꯩ ꯏꯆꯦꯁꯤ ꯌꯥꯝ ꯐꯠꯇꯕꯅꯤ ꯍꯥ ꯀꯔꯤꯒꯤ ꯃꯥꯟꯊꯦ ꯑꯩ ꯇꯧꯒꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥ ꯈꯟꯅꯔꯝꯃꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯈꯝꯕ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯔꯛꯏ ꯐꯝꯁꯦꯟꯅꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯂꯥꯏꯖꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯕꯥꯕꯥ ꯅꯆꯥ ꯀꯔꯤ ꯁꯦꯕꯥ ꯇꯧꯔꯣ ꯍꯥꯏꯒꯦ ꯆꯥꯛꯇꯣ ꯈꯔ ꯊꯦꯝꯗꯅ ꯆꯥꯔꯗꯤ ꯅꯆꯥꯗꯣ ꯈꯔ ꯀꯟꯒꯗꯕ ꯏꯄꯥꯁꯨ ꯆꯥꯅꯤꯡꯂꯤꯕꯅꯤꯅꯦꯍꯦ ꯑꯗꯨꯕꯨ ꯆꯥꯕ ꯌꯥꯗꯦꯅꯦꯍꯦ ꯕꯥꯕꯥ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯍꯤꯗꯥꯛꯁꯤꯡꯁꯦ ꯆꯥꯅꯕ ꯇꯧꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯁꯣꯟꯊꯔꯛꯀꯅꯤ ꯂꯥꯏꯖꯅ ꯃꯄꯥꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯖꯅꯕ ꯇꯧꯔꯤ ꯈꯝꯕ ꯋꯥꯈꯜꯗ ꯃꯆꯥꯒꯤ ꯈꯟꯕꯗ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯛꯏ ꯕꯥꯕꯥ ꯀꯔꯤꯒꯤꯅꯣ ꯀꯞꯂꯤꯕꯕꯣ ꯅꯆꯥꯅ ꯇꯧꯕ ꯁꯦꯕꯥꯁꯦ ꯄꯦꯟꯖꯕ꯭ꯔꯣ ꯕꯥꯕꯥ ꯀꯞꯀꯅꯨ ꯕꯥꯕꯥꯅ ꯀꯞꯂꯒ ꯅꯆꯥꯁꯨ ꯀꯞꯅꯤꯡꯉꯤ ꯕꯥꯕꯥ ꯏꯄꯥꯒꯤ ꯂꯥꯏꯖꯥ ꯅꯪꯒꯤ ꯂꯥꯏꯕꯛꯁꯦ ꯅꯨꯡꯗꯝꯕ ꯃꯥꯅ ꯀꯌꯥꯗ ꯊꯤꯅ ꯇꯝꯂꯝꯈ꯭ꯔꯕꯅꯣ ꯅꯃꯥꯅ ꯅꯪꯕು ꯏ ꯃꯇꯨꯝꯗꯒꯤ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯅꯃꯥꯅ ꯅꯪꯕು ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯍꯜꯂꯛꯀꯅꯨ ꯍꯥꯏꯗꯅ ꯁꯤꯟꯅꯔꯝꯕꯅꯤ ꯏꯄꯥꯗ ꯏꯄꯥꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯏꯆꯥꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦꯗꯀꯣ ꯃꯁꯤꯗ ꯈꯜꯂꯨꯕꯗ ꯏꯄꯥꯁꯤ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯦꯅꯦꯍꯦ ꯕꯥꯕꯥ ꯀꯔꯤꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕꯅꯣ ꯅꯆꯥꯒꯤ ꯀꯔꯤꯁꯨ ꯑꯄꯥꯝꯕ ꯂꯩꯇꯦ ꯕꯥꯕꯥ ꯏꯃꯥꯅ ꯑꯩꯕꯨ ꯏ ꯃꯇꯨꯝꯗꯒꯤ ꯍꯨꯟꯗꯣꯛꯂꯝꯂꯕꯁꯨ ꯕꯥꯕꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯌꯣꯛꯄꯤꯔꯤꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯔꯤꯁꯨ ꯑꯄꯥꯝꯕ ꯂꯩꯇꯦ ꯕꯥꯕꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯃꯥ ꯂꯩꯇ꯭ꯔꯕꯁꯨ ꯕꯥꯕꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ ꯕꯥꯕꯥꯅ ꯅꯆꯥꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯅꯤ ꯕꯥꯕꯥ ꯅꯠꯇꯅ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯕꯥꯕꯥ ꯕꯥꯕꯥꯕꯨ ꯅꯆꯥꯅ ꯐꯅꯕ ꯁꯣꯏꯗꯅ ꯂꯥꯌꯦꯡꯒꯅꯤ ꯍꯧꯖꯤꯛꯁꯨ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯤ ꯑꯃꯗ ꯌꯦꯡꯕꯗ ꯐꯠꯇ꯭ꯔꯕꯁꯨ ꯑꯃꯗꯕꯨ ꯌꯦꯡꯒꯅꯤ ꯕꯥꯕꯥ ꯅꯥꯕ ꯌꯥꯗꯦ ꯕꯥꯕꯥ ꯏꯆꯥꯒꯤ ꯋꯥ ꯇꯥꯕꯗ ꯏꯄꯥ ꯄꯦꯜꯂꯤ ꯏꯄꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯃꯥꯇꯣꯟꯁꯤ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯅꯃꯥꯅꯦ ꯍꯥꯏꯅ ꯈꯜꯂꯨ ꯑꯗꯨꯒ ꯆꯅꯨꯕꯨꯁꯨ ꯅꯪꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯅꯥꯎꯅꯦ ꯍꯥꯏꯅ ꯈꯜꯂꯨꯀꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯕꯥꯕꯥꯒꯤ ꯌꯥꯊꯪ ꯅꯆꯥꯅ ꯏꯀꯣꯛꯊꯛꯇ ꯍꯥꯞꯆꯔꯤꯌꯦ ꯕꯥꯕꯥ ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯥꯇꯣꯟꯕꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯄ ꯏꯃꯥꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯆꯅꯨꯕꯨꯁꯨ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯕꯥꯕꯥ ꯉꯁꯤ ꯐꯥꯎꯕꯗ ꯃꯣꯏꯗ ꯑꯩꯅ ꯐꯠꯇꯕ ꯑꯝꯇ ꯈꯟꯈꯤꯕ ꯂꯩꯇꯤꯌꯦ ꯕꯥꯕꯥ ꯈꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯃꯆꯥ ꯂꯥꯏꯖꯕꯨ ꯀꯔꯝꯅ ꯂꯣꯏꯅꯩ ꯈꯪꯕꯅ ꯃꯁꯥꯒꯤ ꯈꯟꯕꯗ ꯃꯥ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯏꯄꯥꯒꯤ ꯂꯥꯏꯖꯥ ꯅꯃꯥꯅ ꯉꯥꯡꯕꯗ ꯅꯆꯤꯟ ꯍꯪꯒꯠꯅ ꯈꯨꯝꯒꯅꯨꯀꯣ ꯃꯇꯝ ꯄꯨꯝꯕꯗ ꯅꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯅꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯏꯄꯥꯅ ꯇꯥꯏꯕꯪ ꯄꯥꯜꯂꯁꯤ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩꯗ ꯏꯆꯥꯅ ꯂꯨꯍꯣꯡꯕꯗꯣ ꯏꯄꯥꯒꯤ ꯃꯤꯠꯁꯤꯗ ꯎꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯎꯕ ꯐꯪꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯀꯩꯅꯣ ꯕꯥꯕꯥꯅ ꯍꯥꯏꯔꯤꯗꯨꯕꯨ ꯍꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯀꯔꯤꯒꯤ ꯎꯕ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯣ ꯕꯥꯕꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯀꯞꯃꯤꯟꯅꯔꯝꯃꯤ ꯅꯨꯏꯗꯥꯡ ꯃꯄꯨꯔꯣꯏꯕ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯀꯌꯥ ꯊꯋꯥ ꯁꯥꯕ ꯅꯠꯇꯦ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯂꯥꯏꯖꯥ ꯅꯄꯥꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯖꯔꯕ꯭ꯔꯥ ꯍꯥ ꯏꯃꯥꯇꯣꯟ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯈꯤꯇꯪ ꯆꯥꯔꯒ ꯆꯥꯅꯕ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯤꯕꯅꯤ ꯑꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯄꯤꯖꯗ꯭ꯔꯤꯕ ꯍꯥꯏꯁꯦ ꯅꯠꯇꯦ ꯅꯪꯕꯨ ꯉꯁꯥꯏ ꯀꯩꯗꯧꯗꯅ ꯂꯩꯒꯦꯃꯤ ꯆꯥꯛꯇꯨ ꯉꯟꯇꯥ ꯊꯣꯡꯂꯒ ꯉꯁꯥꯏꯅ ꯄꯤꯖꯕ ꯌꯥꯔꯦ ꯍꯥꯏꯕꯅꯤꯗ ꯀꯩ ꯀꯥꯟꯅꯒꯦ ꯍꯥꯏꯔꯤꯅꯣ ꯍꯥ ꯁꯤꯗ ꯀꯞꯇꯅ ꯇꯧꯔꯒ ꯀꯞꯄꯒ ꯅꯥ ꯐꯔꯛꯀꯗ꯭ꯔꯕ ꯆꯠꯂꯣꯅꯦ ꯊꯦꯡꯉꯦꯅꯦ ꯆꯥꯛꯇꯨ ꯄ꯭ꯔꯞ ꯑꯃꯨꯛꯇ ꯊꯣꯡꯉꯨꯁꯣꯅꯦ ꯅꯪ ꯁꯤꯅ ꯀꯞꯈꯤꯕꯁꯤꯅ ꯑꯗꯨꯒꯅꯦ ꯅꯪ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯈꯤꯅꯨ ꯈꯪꯅꯕ꯭ꯔꯥ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯅꯪ ꯑꯃ ꯀꯣꯏꯆꯠ ꯆꯠꯂꯗꯅ ꯌꯨꯝꯗ ꯑꯅꯥꯕ ꯂꯩꯔꯒ ꯅꯪꯅ ꯀꯣꯏꯗꯅ ꯆꯠꯄꯒꯤ ꯃꯇꯝ ꯂꯩꯕ ꯂꯥꯏꯖꯅ ꯈꯟꯖꯩ ꯑꯣ ꯑꯩꯗꯤ ꯉꯁꯥꯏꯅ ꯏꯃꯥꯇꯣꯟꯅ ꯅꯠꯇ꯭ꯔꯒ ꯆꯅꯨꯅ ꯆꯥꯛ ꯊꯣꯡꯂꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯊꯣꯡꯗ꯭ꯔꯤꯕ ꯑꯣꯏꯔꯦ ꯑꯩꯅ ꯑꯅꯥꯕꯁꯨ ꯁꯦꯟꯅꯧ ꯍꯥꯏꯕ ꯆꯥꯛꯁꯨ ꯊꯣꯡꯉꯨ ꯍꯥꯏꯕ ꯅꯣꯏꯅ ꯃꯥꯅ ꯆꯥꯅ ꯀꯩꯗꯧꯗꯅ ꯂꯩꯕ ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯍꯥꯏꯗꯣꯛꯇꯦ ꯂꯥꯏꯖ ꯍꯧꯒꯠꯂꯒ ꯆꯥꯛ ꯊꯣꯡꯕ ꯆꯠꯈ꯭ꯔꯦ ꯅꯨꯄꯤ ꯑꯩꯅ ꯍꯌꯦꯡ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯁꯨ ꯏꯆꯥꯁꯤ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯄꯣꯛꯄꯗꯒꯤ ꯃꯃꯥ ꯃꯁꯛ ꯈꯪꯖꯗ꯭ꯔꯕ ꯏꯆꯥꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯁꯦ ꯊꯤꯅ ꯇꯧꯈ꯭ꯔꯕꯣ ꯍꯥ ꯅꯥꯔꯤꯕꯅꯤ ꯍꯥꯏꯗꯅ ꯋꯥꯀꯥꯏ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯃꯤꯅ ꯇꯥꯔꯒ ꯑꯩꯅ ꯊꯤꯅ ꯇꯧꯕ ꯃꯥꯜꯂꯣꯏꯗ꯭ꯔꯣ ꯈꯝꯕ ꯄꯨꯝꯅꯃꯛ ꯈꯪꯂꯕꯁꯨ ꯍꯥꯏꯗꯣꯛꯇꯦ ꯏꯍꯦ ꯅꯪꯅ ꯊꯤꯅ ꯇꯧꯏ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯆꯨꯝꯅꯗ ꯁꯨꯝ ꯍꯥꯏꯕꯅꯤꯅꯦ ꯌꯥꯔꯦꯁꯦ ꯅꯥꯔꯤꯕ꯭ꯔꯥ ꯃꯤꯒꯤ ꯁꯤꯠꯇ ꯀꯨꯞꯇ꯭ꯔ ꯌꯦꯡꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯅꯆꯥꯅꯨꯄꯤꯅ ꯆꯥꯛ ꯂꯣꯏꯔꯒ ꯆꯥꯔꯣ ꯑꯗꯨꯒ ꯍꯤꯗꯥꯛꯇꯨꯁꯨ ꯆꯥꯔꯣ ꯑꯩ ꯏꯆꯦ ꯇꯣꯝꯕꯤ ꯍꯣꯏꯗ ꯉꯥꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯣꯟꯊꯣꯛꯄꯒꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨꯅꯤꯅꯦ ꯃꯥꯒꯤ ꯅꯨꯄꯥ ꯅꯥꯔꯤꯕꯁꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯍꯪꯗꯦ ꯑꯗꯨꯒ ꯂꯩꯀꯥꯏ ꯀꯣꯏꯗꯨꯒꯤ ꯍꯥꯟꯅ ꯇꯧꯏꯅꯦ ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯅꯈꯣꯏꯁꯤꯒꯤ ꯅꯕꯨꯛꯁꯦ ꯑꯉꯛꯄꯅꯤꯀꯣ
ꯅꯕꯨꯛꯆꯦꯜ ꯈꯔꯗꯁꯨ ꯆꯥꯎꯊꯣꯛꯄ ꯍꯩꯇ꯭ꯔꯕ ꯖꯥꯠꯂ ꯅꯣꯏꯁꯤꯕꯣ ꯍꯧꯖꯤꯛ ꯑꯇꯣꯝꯕꯤ ꯑꯣꯏꯔꯕꯁꯨ ꯍꯥꯟꯅꯗꯤ ꯑꯍꯜ ꯑꯣꯏꯔꯛꯇꯕ ꯖꯥꯠꯂ ꯈꯪꯗꯦꯅꯦ ꯑꯇꯣꯝꯕꯤꯕꯨ ꯑꯣꯏꯔꯗꯤ ꯐꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯂꯩꯕ ꯖꯥꯠꯂ ꯈꯪꯗꯦꯅꯦ ꯁꯣꯝꯗꯅ ꯌꯥꯏꯐꯕꯒꯤ ꯃꯃꯥ ꯂꯩꯍꯥꯎ ꯃꯅꯥ ꯈꯔ ꯇꯥꯊꯤꯔꯝꯃꯤ ꯏꯃꯥꯒꯤ ꯌꯥꯏꯐꯕ ꯆꯥꯛ ꯑꯁꯤ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯅꯪ ꯄꯥꯕꯁꯨ ꯀꯧꯔꯛꯑꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯄꯥꯕ ꯀꯧꯔꯛꯈꯤꯒꯦ ꯍꯥꯏ ꯅꯣꯡꯃꯇ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯕꯗ ꯅꯪꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯝꯇ ꯌꯥꯗꯦ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯅꯤꯅꯣ ꯅꯪꯅꯦ ꯑꯩꯈꯣꯏꯅ ꯂꯨꯅ ꯁꯨꯝ ꯇꯧꯕꯁꯤꯗ ꯅꯥꯎ ꯆꯥꯎꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯅꯪ ꯇꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯇꯔꯥ ꯁꯝꯅꯗꯕꯤꯁꯦ ꯉꯥꯎꯔꯦꯗꯣ ꯑꯣ ꯄꯥꯕ ꯀꯧꯔꯨꯈꯤꯒꯦ ꯍꯥꯏꯕꯅꯦ ꯇꯥꯔꯕꯣ ꯍꯥꯏ ꯀꯩꯅꯣꯅꯦꯍꯦ ꯑꯗꯨ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯏꯁꯤꯕꯣ ꯑꯩꯕꯨ ꯅꯥ ꯄꯪꯕꯗꯧꯅ ꯅꯨꯡꯉꯥꯏꯗꯧꯔꯦ ꯏꯃꯨꯡꯁꯦ ꯅꯥ ꯄꯪꯗꯕꯒꯁꯨ ꯑꯃꯨꯛ ꯁꯥꯔꯤ ꯌꯥꯏꯐꯕ ꯅꯃꯥꯗꯣ ꯇꯔꯥꯃꯨꯛ ꯅꯥꯟꯊꯣꯛꯂꯕ꯭ꯔꯥ ꯍꯥ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯕꯣ ꯄꯥꯕ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯀꯟꯅ ꯂꯥꯎꯔꯁꯨ ꯀꯟꯅ ꯂꯥꯎꯏ ꯅꯥ ꯄꯪꯕꯗꯧꯅ ꯍꯦꯛ ꯍꯥꯏꯔꯛꯏ ꯇꯧꯅꯤ ꯃꯥꯗꯤ ꯅꯥ ꯄꯪꯗꯕꯃꯨꯛ ꯁꯥꯔꯤ ꯑꯗꯨꯕꯨꯗꯤ ꯃꯥꯁꯨ ꯑꯁꯨꯝꯅ ꯇꯧꯅꯤꯡꯕ ꯅꯠꯇꯦꯅꯦ ꯑꯗꯨ ꯄꯥꯕ ꯏꯃꯥꯁꯤ ꯑꯝꯇ ꯂꯥꯌꯦꯡꯅꯕ ꯇꯧꯁꯤꯗꯅ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯖꯕꯅ ꯐꯔꯦꯗ ꯍꯦꯛ ꯐꯔꯛꯄꯗ ꯃꯥꯅ ꯇꯧꯔꯛꯀꯗꯕꯗꯣ ꯏꯄꯥꯗꯤ ꯃꯤꯠꯁꯤꯗ ꯁꯪꯁꯪ ꯑꯗꯨꯝ ꯎꯏꯗ ꯃꯅꯥ ꯄꯪꯂꯤꯕ ꯌꯨꯝꯗꯒꯤ ꯀꯌా ꯆꯠꯊꯣꯛꯇꯕ ꯃꯥꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯄꯥꯎ ꯇꯥꯗ꯭ꯔꯣ ꯍꯥ ꯀꯅꯥꯒꯤ ꯑꯗꯨꯗ ꯑꯗꯨ ꯇꯧꯍꯧꯔꯦꯒ ꯃꯥꯅ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯃꯥꯅ ꯑꯗꯨ ꯍꯥꯏꯈ꯭ꯔꯦꯗꯅ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯃꯁꯤꯗꯕꯨ ꯃꯅꯥ ꯑꯃꯨꯛ ꯇꯥꯔꯛꯂꯒ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯕꯣ ꯁꯨꯝ ꯄꯪꯒꯦꯁꯨ ꯄꯪꯖꯔꯁꯅꯨꯗ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯃꯔꯣꯜ ꯍꯣꯏꯁꯦ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏ ꯆꯥꯛ ꯇꯨꯝ ꯆꯥꯔꯨꯔꯁꯤ ꯄꯥꯕ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯃꯃꯥ ꯅꯪꯁꯨ ꯆꯥꯍꯧꯔꯁꯤꯗꯅ ꯑꯩꯕꯣ ꯀꯔꯤꯝꯇ ꯆꯠꯂꯣꯏꯗ ꯀꯗꯥꯏꯗꯕꯨ ꯆꯠꯂꯨꯅꯦꯒꯦ ꯐꯖꯅ ꯈꯨꯝꯂꯩꯗ ꯍꯣꯏ ꯏꯃꯥ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯕꯅꯦ ꯍꯌꯦꯡꯕꯨꯗꯤ ꯆꯠꯀꯅꯤꯗ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯔꯣ ꯂꯣꯏꯔꯦ ꯌꯥꯔꯦ ꯌꯥꯔꯦ ꯇꯣ ꯌꯥꯏꯐꯕ ꯃꯥꯅ ꯊꯣꯛꯄꯗꯨꯝ ꯇꯧꯖꯔꯁꯅꯨ ꯀꯔꯤꯅꯣ ꯅꯣꯏ ꯅꯄꯥ ꯅꯆꯥꯅ ꯅꯣꯛꯇꯅꯒ ꯇꯧꯔꯤꯗꯨꯅ ꯍꯥ ꯅꯣꯏꯒꯤꯗꯣ ꯑꯩꯕꯨ ꯅꯣꯛꯅꯔꯤꯕ ꯍꯥꯏꯗꯨꯔꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯈꯝꯕ ꯃꯆꯥ ꯂꯥꯏꯖꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯂꯥꯏꯖ ꯃꯄꯥꯕꯨ ꯀꯧꯔꯒ ꯀꯞꯂꯤ ꯄꯥꯄꯥ ꯅꯆꯥꯕꯨ ꯀꯅꯥꯒ ꯂꯩꯍꯧ ꯍꯥꯏꯕꯅꯣ ꯅꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯧꯒꯠꯂꯣ ꯄꯥꯄꯥ ꯁꯦ ꯍꯧꯒꯠꯂꯣ ꯅꯆꯥꯕꯨ ꯀꯅꯥꯗ ꯁꯤꯟꯅꯕꯤꯔꯝꯃꯒꯦ ꯄꯥꯄꯥ 이마나서 아이부 타독나 잣기 바바나서 아이부 타독나 잣기 아이부 kanang lewa manu papa loidang mayam tinbaduda kapta yadadana kapli moy mapa ayoy kanada sinarambage nasidi yumse nupi ngagtangay haw kanana ayoy ngagpi sinbigani hawgano moy mapa nang po moy mapa nang aybu waraw bro hawgano se asumna nungaita khambagi seba loikre khamba hek leikidabadagi loidangna laizabu otpa huraklam ai laiza hojikti na pa leitrabanina nangi kusi tawreni ha satningba sat setningba set nate nangna setliba saribu phirol sing asibu karaidagi selna leiribano ha nungaine ne nangdi migi nupa mulaga sel paibi sadana kaini mana haiduba aina kanagi nupa mulaga haisibu hai lamja sara aise loina khangi nangna tawribu mayamdo ko aina haisini nangna nanaw nupidagi mulibu nupado yam thuna to ko natrabadi nang kaya natay saro laiza khumbadi yam khumningbani adubu khumjaba ngamde tumini luktharaga lei mathangi numitni laiza yaiphabaga wari sanarammi taye baba aidi lamja sara haibaduni ai noigi halsina aibu soituna inthokpirakani aduna ai wakal thadokpiyo laiza nang kanano haibase ai yamuna khangi ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯅꯣꯏꯒꯤ ꯄꯥꯕ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯨ ꯇꯥꯔꯦ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯑꯗꯨꯕꯨ ꯆꯠꯅꯕꯤ ꯃꯥꯅ ꯂꯩꯈꯤꯕꯅ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯆꯅꯨꯅ ꯎꯔꯗꯨꯅ ꯃꯃꯥꯗ ꯄꯥꯎ ꯇꯝꯂꯔꯤ ꯃꯃꯥ ꯃꯆꯥ ꯂꯥꯛꯇꯨꯅ ꯂꯝꯀꯦꯠ ꯑꯃ ꯍꯥꯏꯕꯤꯌꯥ ꯅꯪ ꯋꯥꯔꯛꯄꯤꯅꯕ ꯂꯩꯇ꯭ꯔꯦꯅꯦ ꯍꯥ ꯅꯃꯥ ꯅꯄꯥ ꯑꯁꯤꯕꯗꯨꯅ ꯂꯥꯛꯂꯒ ꯋꯥꯔꯛꯀꯗ꯭ꯔꯣ ꯍꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯣꯜꯂꯤꯕꯁꯦ ꯉꯔꯥꯡꯇ ꯅꯠꯇ꯭ꯔꯣ napagi surat loikiba aduga nga sina nupa unadanaga nang mangaine ha natro chalo yumda satlo laiza yai phabagi mamangda ikai nusi yanare haifam khangdana leirami aduga thai baba aisalagi asi hairam laga laiza kapna senkre loidang na makha tari ibungo yai phaba
ꯅꯪꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯅꯤ ꯃꯥꯒꯤ ꯍꯛꯇꯛꯇ ꯃꯃꯥꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯍꯟꯗꯛꯇꯁꯨ ꯃꯄꯥꯗꯨ ꯑꯃꯨꯛ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯈꯤꯗ꯭ꯔꯦ ꯂꯥꯏꯖꯁꯦ ꯃꯌꯨꯝ ꯄꯥꯜꯂꯕꯁꯨ ꯅꯨꯄꯥ ꯈꯥꯡꯕ ꯉꯝꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ 이삼 하이르바다 람자세라이드니 아두니 붕어 온시나룬 yengo nang na masi laure na khalasi nangi namai khun na bani adugi mahutta mama mapa leiba nupi haibadi aigi isa nupi gumba haitare asigum boina laubana phani bungo yai phaba hairakli buwa du tarabasu taningdana taribani loidang makha tare ibungo yai phaba nong mai khoi da koira o isa nupi sisu khangna boina aduga nya laijagadi onsin nauranu ko ine aisu loina khangida hoi nong mai lake asigri salagi asi hairam laga yai phaba satkhre loidang mama masa upai leitana yingduna lehowi ima chatkhre bani asumna mama da hanjin hairakpa da loidang na hoi he kharino masibo mina sakhiba bo aina kham lu yabro asumna loidang na yai phaba bu chanugi oina ba haidna hotnai adubu yai phalot halaki asumna loidang na yai phaba bu chanugi oina ba haidna hotnai adubu yai phaba na di thawa kaya saramde yumda halaklaga loidang na laijabu ngangbirami he lamket piya nang bu ngarang da napagi thoram loikhibda ngaidi mina kari haina khini ha asuk yamna gyan tadribdu karigino nama ama leidi haibasya nang karimta usitiane natro aise atombini haidana usitribaneba aina haribasin ngasidagi yumdagi mapan thokpa yameko aduga nupadugi wakhalsu thadokadabani khanglabra laisa mabukning nungsiraduna kaplaga maton aina maton musit palait ai lankre ai bungakpiyo is nang nangamliba buwa nupaduda phiron lehali natro maduna mina kari khalamgani aina nangbu kari ta yingsinda malam moidro nanaw nupiga dum setminarib dum mangai aduga nang nai khoi kari ta laibida badongna madung munaw tawganu ko ichi ne khoi bi yon basa khara tokpiro ichi ki sanu isena nang bo yon khib lait nang adu mai da khangat asumna numitu mahaukhre nongma mama masana laizabu phurami laisa khangba ngamdraduna senthorei laisa kapna mapi teithokladuna asumna haisai laisa igi laibakse kaya da thikraban aigi ni haiba kana su leich aduna aina hindu baki kari kana kan aisu mai pagi matu inkragi asumna laisa turel da song thagi haiduna tawringai yai phabana laisa gi kudang ta pairaga kaino laisa nangna tawrisiba ha karigino mamal yamkrama mapokse karigila makhangda manghangi thoranglibano laisa yai phaba ubadagi amuka hena kaplai tai yai phaba ai makhabirano ai thawai se thakragi kana traba mapokase hiludana karibu kana kani laisa nanga domai dogo nangi damang ai lerisiri se kapado jasila tai yai phaba ai bathadokpiyo aina maram moiraga Tayay pabagi punsibu, lika tahan ba ipambi. Se, tado. Laisa na kan na hairabasu, yay pabana yadadana namdana puduna satkre. Somdana numit tasilaklaba pauba, laisa halagtabaduda chanu na haire. Ma, isido kadayaw na sakrabasa halagtre. Hay, sige su sijasan, halagtrabadi paraban. Ma sikibadu na tro, ikoy na pamlibasi ha. Madugidamak nang wari ba karigino. Ima, na maoydo na su. Asum lai minaraklaga udabase nungai tede hare yami nungsi saroi dai sadia asumna numittu mahalaktre mathangi numitni laizagi pau hanba laklambi loidang na saung haire na mapagi mathau mangam loi kibta ngai ni ba mana tawri base ai khoibo warak watim da tahaliban mayamgi mamangda mana khoiba halamni bani aduna mayamna thokpa tawbikro ma ai sa natte lakliba sing aduna Saubiganu haidana kana haizarabasu loidang na taba kauba laikhidre aduna mayamdo adum satkre matam na sumhaukibana laisa nupa mayumda dum lohongkre loidang mama masa taksi sonduna lehowi kaya adu usitriba masano haibanida aina tawganu haidana kayarak kana haidabani adubu mana tawge haidana tawribani mase mama aibu usitabani imagi sanu kanisu khaluranu masina dum wai sanglabani hausikti ima isa wai changna leiredana haina balai nupi loge hairadi mama yenglaga lo haidana
ꯑꯗꯨꯅ ꯁꯅꯨ ꯃꯇꯝ ꯀꯨꯏꯅ ꯂꯩꯁꯥꯔꯕꯁꯨ ꯀꯅꯥꯝꯇꯅ ꯃꯥꯕꯨ ꯄꯥꯝꯃꯤ ꯍꯥꯏꯔꯛꯇ꯭ꯔꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯂꯣꯏꯅ ꯇꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯥꯏꯖꯥ ꯃꯅꯦꯝ ꯃꯀꯨꯅꯁꯨ ꯌꯥꯏꯐꯕꯅꯁꯨ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯂꯩꯍꯥꯎꯅ꯫ ꯂꯥꯏꯖꯥ, ꯏꯃꯧꯁꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ, ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯑꯣ, ꯑꯩꯁꯨ ꯅꯃꯥꯅꯤ ꯀꯩꯅꯣ꯫ ꯑꯩꯗꯤꯅꯦ ꯅꯪꯁꯤ ꯃꯧꯅꯤ ꯈꯟꯗꯦ, ꯏꯆꯥ ꯅꯤꯡꯉꯣꯜꯅꯦꯗꯅ ꯈꯜꯂꯤꯕꯅꯤ꯫ ꯏꯃꯥ, ꯑꯩꯗꯤ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯏꯃꯥ ꯃꯁꯛ ꯈꯪꯖꯔꯛꯇꯦ, ꯑꯗꯨꯅ ꯅꯃꯧꯕꯨ ꯅꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯟꯅ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯏꯟꯖꯥꯡꯒꯤꯗꯤ ꯏꯃꯧꯅ ꯊꯣꯡꯕꯗꯣ ꯍꯦꯛꯇ ꯌꯥꯔꯦ ꯏꯃꯥꯗꯤ, ꯏꯃꯧꯅꯕꯨ ꯊꯣꯡꯂꯕꯗꯤꯅꯦ ꯏꯍꯥꯎꯗ ꯍꯥꯎꯔꯦ꯫ ꯂꯥꯏꯖꯥ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯕꯒ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯁ ꯀꯔꯤꯅꯣꯅꯦ ꯑꯣꯟꯊꯣꯛꯄ ꯍꯩꯗꯨꯅꯤ꯫ ꯀꯔꯤꯕ? ꯑꯩꯕꯨ ꯑꯣꯏꯌꯦꯕ? ꯀꯗꯥꯏꯗ ꯑꯣꯔꯤꯕ? ꯑꯣꯗꯦꯅꯦ ꯅꯪꯕꯨ꯫ ꯂꯥꯏꯖꯥ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯔꯛꯂꯦ꯫ ꯅꯣꯛꯂꯨꯕꯗꯤ ꯌꯥꯗꯕꯅ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ꯫ ꯂꯩꯍꯥꯎꯅ ꯍꯥꯏꯍꯧꯏ, ꯀꯔꯤ ꯃꯧꯅꯣꯅꯦ ꯁꯤꯕꯣ? ꯑꯣꯁꯨ ꯑꯣꯗꯕꯩꯕꯨ ꯑꯣꯏ ꯍꯦꯛꯇ ꯍꯥꯏꯔꯛꯂꯤꯕꯁꯤꯕꯣ? ꯑꯩꯅ ꯂꯨꯅ ꯇꯧꯕꯁꯤꯗ ꯍꯦꯛꯇ ꯍꯥꯏꯖꯜꯂꯛꯂꯤꯕ ꯖꯥꯠꯅꯤꯅꯦ꯫ ꯀꯔꯤꯅꯣ ꯃꯃꯥ, ꯅꯪꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯍꯥ? ꯑꯣ, ꯅꯃꯧ ꯅꯨꯄꯤꯅ ꯑꯩꯕꯨ ꯑꯣꯏ ꯍꯥꯏꯔꯤꯕ, ꯑꯩꯗꯤ ꯑꯣꯁꯨ ꯑꯣꯗꯅ꯫ ꯍꯥ, ꯃꯥꯅꯗꯨ ꯍꯥꯏꯔꯝꯕ꯭ꯔꯅꯦ? ꯍꯥꯏꯔꯝꯂꯣꯏꯗ, ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯕ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯃꯣꯏ ꯃꯄꯥꯁꯨ ꯑꯩꯕꯨ ꯅꯥ ꯈꯔ ꯄꯪꯉꯦꯗꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯅꯦ ꯑꯩꯒꯤꯁꯦ, ꯀꯔꯤꯅꯣ ꯈꯪꯗꯦ, ꯑꯩꯕꯨ ꯑꯉꯥꯎꯕ ꯍꯦꯛꯇ ꯇꯥꯍꯜꯂꯤ ꯍꯥꯏꯕꯅꯤꯗ꯫ ꯖꯥꯇ꯭ꯔꯥ ꯃꯥꯟꯅꯕ ꯇꯟꯗꯨꯅ, ꯑꯣ ꯌꯥꯔꯦ ꯌꯥꯔꯦ, ꯍꯥꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯒꯅꯤ꯫ ꯀꯔꯤ ꯍꯥꯏꯗꯦꯕ? ꯌꯦꯔꯝꯃꯣꯏ ꯃꯄꯥ, ꯑꯩꯅꯦ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯑꯦꯀꯣ꯫ ꯖꯥꯇ꯭ꯔꯥ ꯇꯞꯅ ꯍꯥꯏꯖꯩ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯒꯅꯤ ꯁꯤꯗꯤ? ꯋꯥꯁꯨ ꯀꯟꯅ ꯉꯥꯡꯕ ꯌꯥꯗ꯭ꯔꯦ, ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯔꯁꯨ ꯍꯦꯛꯇ ꯇꯥꯏ, ꯇꯥꯔꯣꯗꯅ ꯍꯥꯏꯔꯁꯨ ꯇꯥꯗꯦ꯫ ꯈꯪꯗ꯭ꯔꯦ, ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯂꯥꯏꯖꯥ ꯆꯥ ꯄꯨꯔꯛꯇꯨꯅ ꯄꯤ꯫ ꯖꯇ꯭ꯔꯥꯅ ꯍꯥꯏꯔꯛꯏ, ꯄꯥꯒꯤ ꯂꯥꯏꯖꯥ, ꯅꯪꯕꯨ ꯅꯃꯥꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯨꯒꯦꯅꯦ ꯍꯥ? ꯅꯃꯥꯅ ꯁꯥꯎꯔꯤꯁꯤꯕꯣ? ꯂꯥꯏꯖꯥ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯣꯛꯂꯨꯔꯕꯗꯤ ꯃꯅꯦꯝꯅ ꯂꯥꯟꯅ ꯈꯟꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯅꯣꯛꯅꯤꯡꯕ ꯐꯥꯖꯤꯜꯂꯒ ꯈꯨꯝꯂꯛꯏ, ꯐꯕ, ꯑꯩꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯥ ꯆꯪꯈ꯭ꯔꯦ꯫ ꯖꯇ꯭ꯔꯥꯅ ꯇꯞꯅ ꯍꯥꯏ, ꯑꯣꯏ, ꯀꯔꯤꯁꯨ ꯍꯥꯏꯔꯝꯂꯣꯏ, ꯃꯁꯤꯒꯤ ꯅꯥꯄꯪꯕꯤꯁꯤꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯔꯒ ꯃꯇꯣꯝꯇ ꯁꯥꯎꯔꯤꯁꯤ ꯌꯦꯡꯉꯨꯀꯣ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯣꯏꯗꯥꯡ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯅꯨ, ꯅꯪꯕꯨ ꯀꯅꯥ ꯀꯅꯥꯗꯅꯣ ꯁꯦꯜ ꯈꯔ ꯄꯨꯅꯕ ꯇꯧꯅꯦ? ꯏꯃꯥꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯌꯣ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯀꯅꯥꯗꯅꯣ ꯑꯩꯅ ꯁꯦꯜ ꯄꯨꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯨꯗꯧꯔꯤꯁꯤꯕꯨ ꯏꯃꯥ? ꯍꯧꯖꯤꯛ ꯀꯅꯥꯝꯇꯅ ꯁꯦꯜ ꯂꯩ ꯍꯥꯏꯔꯛꯑꯣꯏ꯫ ꯑꯗꯨꯗꯤ ꯑꯩꯁꯦ ꯂꯥꯌꯦꯡꯕ ꯉꯝꯗꯗꯅ ꯁꯨꯝ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯍꯥ? ꯑꯦ, ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯅ ꯉꯝꯂꯀꯥꯟꯗ ꯌꯦꯡꯒꯅꯤ ꯀꯩꯅꯣ? ꯑꯦ, ꯀꯔꯤ? ꯅꯪꯅ ꯉꯝꯂꯀꯥꯟꯗ ꯌꯦꯡꯒꯅꯤꯑꯕ? ꯅꯪꯅ ꯀꯔꯤ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯁꯨꯗꯅ ꯁꯦꯜ ꯄꯥꯏꯒꯗꯧꯔꯤꯕ ꯍꯥ? ꯅꯠꯇꯦ, ꯅꯪꯕꯨ ꯅꯃꯥ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯍꯥ? ꯍꯣꯏ ꯏꯃꯥ, ꯀꯔꯤꯒꯤ ꯏꯃꯥꯕꯨ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯕꯅꯣ ꯍꯥ? ꯑꯩꯅ ꯂꯥꯌꯦꯡꯒꯅꯤ ꯍꯥꯏꯁꯤꯅꯤ, ꯃꯇꯝ ꯈꯤꯇꯪꯗꯤ ꯉꯥꯏꯌꯨ ꯀꯩꯗꯧꯔꯒꯦ? ꯍꯧꯖꯤꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯦꯛꯇ ꯁꯤꯔꯗ꯭ꯔꯣ ꯏꯃꯥ ꯅꯪꯕꯨ? ꯀꯩꯅꯣ ꯈꯪꯗꯦꯃꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯅꯨ ꯆꯠꯈ꯭ꯔꯦ꯫ ꯂꯣꯏꯗꯥꯡꯅ ꯍꯥꯏꯍꯧꯏ, ꯑꯣ, ꯅꯪꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯄ ꯏꯆꯥꯅꯤꯀꯣ꯫ ꯃꯤꯒꯤ ꯃꯆꯥꯁꯤꯡꯅ ꯃꯃꯥ ꯃꯄꯥꯒꯤꯗꯃꯛ ꯀꯌꯥꯗ ꯍꯣꯠꯅꯔꯤꯕ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯃꯃꯥ ꯅꯥꯔꯤꯀꯥꯁꯦ ꯃꯥ ꯀꯌꯥ ꯊꯋꯥ ꯁꯥꯗꯦꯅꯦꯁꯦ, ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯗꯅ ꯂꯩꯅꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯌꯥꯏꯐꯕꯅ ꯂꯥꯏꯖꯥꯗ ꯍꯥꯏꯔꯛꯏ, ꯂꯥꯏꯖꯥ, ꯅꯣꯏꯒꯤ ꯃꯥꯇꯣꯟꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯅ ꯇꯥꯏ, ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯍꯥ, ꯀꯔꯤꯕ? ꯏꯃꯥꯇꯣꯟꯕꯨ ꯅꯥꯔꯦ ꯍꯥꯏꯕ? ꯑꯩꯗꯤ ꯇꯥꯗꯦꯅ, ꯀꯔꯤ ꯑꯣꯏꯅ ꯅꯥꯔꯤꯖꯥꯠꯅꯣ? ꯂꯥꯏꯖꯥ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯕꯁꯨ ꯆꯠꯂꯨꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯤ ꯍꯥꯏꯕ ꯉꯝꯖꯗꯦ꯫ ꯃꯃꯥꯡꯊꯛꯇ ꯃꯥꯕꯨ ꯑꯣꯠꯈꯤꯕ ꯃꯌꯥꯝꯗꯨ ꯈꯜꯂꯨꯔꯒ ꯑꯃꯨꯛꯁꯨ ꯑꯄꯦꯟꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯇꯣꯟꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯒꯗꯤ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯦ꯫ ꯊꯥꯏꯐꯕ, ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯍꯥꯏꯗꯨꯅꯤ, ꯀꯩꯁꯨ ꯈꯜꯂꯒꯨꯝꯁꯤꯗ꯫ ꯅꯣꯡꯃ ꯆꯠꯂꯒ ꯍꯪꯂꯨꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤꯅ ꯉꯥꯡꯅꯕꯗꯨ ꯖꯇ꯭ꯔꯥꯅ ꯇꯥꯔꯗꯨꯅ, ꯍꯩ ꯌꯥꯏꯐꯕ, ꯅꯣꯏꯅ ꯍꯥꯏꯅꯔꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯍꯥ? ꯕꯥꯕꯥ, ꯂꯥꯏꯖꯥ ꯍꯣꯏꯒꯤ ꯏꯃꯥꯇꯣꯟꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯅ ꯇꯥꯏ, ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯅꯔꯝꯕꯅꯤꯗ꯫ ꯑꯣ, ꯏꯆꯥꯁꯤꯗꯤ ꯅꯣꯡꯃ ꯍꯦꯛ ꯆꯠꯂꯒꯅꯦ ꯍꯦꯛ ꯍꯪꯉꯨꯁꯨ, ꯀꯌꯥꯝ ꯀꯟꯅ ꯅꯥꯔꯤꯕ ꯖꯥꯠꯅꯣ? ꯃꯥꯁꯨꯅꯦ ꯊꯃꯣꯏ ꯀꯟꯃꯜꯂꯕ ꯍꯥꯏꯗꯨꯅꯤ, ꯅꯣꯡꯃꯇꯁꯨ ꯃꯆꯥ ꯂꯩꯔꯤ ꯍꯥꯏꯗꯅ ꯂꯥꯛꯇꯕ ꯉꯝ꯫ ꯑꯗꯨꯕꯨ ꯃꯗꯨ ꯊꯤꯔꯨꯕ ꯌꯥꯗꯦ, ꯅꯣꯡꯃ ꯆꯠꯂꯒ ꯍꯪꯂꯨꯁꯨꯀꯣ꯫ ꯖꯇ꯭ꯔꯥ ꯂꯩꯍꯥꯎ ꯃꯤꯅꯨꯡꯁꯤ ꯈꯪꯕ ꯃꯤꯅꯤ꯫ ꯃꯤꯅ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯃꯣꯏꯁꯨ ꯂꯥꯟꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯂꯩꯇꯦ꯫ ꯑꯔꯥꯟꯕ ꯃꯤꯕꯨ ꯁꯨꯝꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯣꯏꯒꯤ ꯋꯥꯈꯜꯅꯤ꯫ ꯂꯣꯏꯗꯥꯡꯅ, ꯏꯃꯥꯒꯤ ꯁꯅꯨ, ꯅꯪꯕꯨ ꯅꯆꯦ ꯂꯥꯏꯖꯥꯒꯤꯗ ꯑꯝꯇ ꯆꯠꯂꯨꯒꯦꯔꯣ? ꯍꯥ, ꯀꯩꯗꯧꯕ? ꯑꯩ ꯉꯝꯃꯣꯏ꯫ ꯍꯥꯏ, ꯉꯝꯗꯕ ꯌꯥꯗꯕꯅꯤꯅꯦ, ꯃꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯅꯥꯗ ꯍꯥꯏꯔꯨꯒꯅꯤ ꯍꯥ? ꯃꯥꯁꯨ ꯏꯆꯥꯅꯤꯅꯦ꯫ ꯏꯁ, ꯅꯪ ꯍꯦꯛ ꯍꯥꯏꯔꯨꯁꯣ,
ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯏꯃꯥ ꯀꯥꯎꯔꯕ꯭ꯔꯣ ꯍꯥ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯒꯤ ꯃꯇꯦꯡ ꯅꯤꯒꯗꯧꯔꯤꯕ ꯑꯩ ꯉꯝꯃꯣꯏ ꯏꯀꯥꯏꯖꯩ ꯅꯪꯒꯤ ꯏꯀꯥꯏꯕꯗꯨꯅ ꯌꯥꯔꯗ꯭ꯔꯣ ꯍꯥ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯁꯦꯜꯗꯨ ꯄꯨꯊꯣꯔꯛꯎꯗꯅ ꯌꯦꯔꯥ ꯃꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕꯁꯤ ꯂꯧꯗꯦꯅꯦꯁꯦ ꯏꯃꯥ ꯅꯪꯕꯨ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯜꯂꯨꯗ ꯏꯆꯦꯗꯨꯅ ꯆꯦꯟꯈꯤꯕ ꯃꯇꯝꯗ ꯏꯃꯥꯅ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯏꯟꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔോ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯍꯥꯏ ꯃꯗꯨꯗꯤ ꯁꯥꯎꯅꯤꯡꯗꯅ ꯍꯥꯏꯈꯤꯕꯅꯤꯅꯦ ꯃꯗꯨꯗꯕꯨ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯕꯗꯤ ꯋꯥꯔꯧꯔꯕ ꯍꯥꯏꯗꯨꯅꯤ ꯃꯥꯁꯨꯅꯦ ꯏꯃꯥꯅ ꯁꯥꯎꯕꯕꯨ ꯍꯥꯏꯗꯅ ꯅꯣꯡꯃꯇ ꯂꯥꯛꯇꯕ ꯉꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯀꯣꯝꯕꯤꯔꯩ ꯂꯥꯛꯏ ꯂꯣꯏꯗꯥꯡ ꯅꯪꯕꯨ ꯀꯌꯥꯝ ꯀꯟꯅ ꯅꯥꯔꯤꯕꯅꯣꯅꯦ ꯍꯥ ꯑꯩꯗꯤ ꯇꯥꯕꯨ ꯇꯥꯗꯦ ꯍꯧꯖꯤꯛ ꯉꯥꯛꯇ ꯇꯥꯏ ꯍꯪꯂꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯏꯆꯦ ꯀꯨꯏꯔꯦ ꯑꯩꯅ ꯍꯤꯞꯇꯅ ꯂꯩꯔꯛꯂꯤꯕꯁꯦ ꯀꯅꯥꯝꯇ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯂꯩꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯤꯕꯁꯤꯗ ꯀꯩꯗꯧꯔꯨꯅꯤ ꯅꯠꯇꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯂꯥꯏꯖꯗꯤ ꯅꯣꯡꯇ ꯂꯥꯛꯈꯤꯗ꯭ꯔꯕ꯭ꯔꯣ ꯏꯆꯦ ꯏꯆꯥꯗꯣ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯏꯟꯊꯣꯛꯂꯨꯔꯦ ꯑꯗꯨꯅ ꯃꯥ ꯅꯣꯡꯃꯇ ꯂꯥꯛꯈꯤꯗ꯭ꯔꯦ ꯂꯣꯏꯗꯥꯡ ꯅꯪꯁꯨꯅꯦ ꯑꯩꯅ ꯍꯥꯏꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯗꯕꯅꯤ ꯅꯪꯅꯦ ꯅꯆꯥ ꯃꯤꯆꯥ ꯍꯥꯏꯗꯅ ꯈꯔ ꯈꯥꯏꯀꯣ ꯃꯗꯨ ꯏꯆꯦ ꯌꯥꯅꯤꯡꯗꯦ ꯂꯩꯃꯤꯟꯅꯔꯕꯗꯤ ꯏꯆꯥ ꯃꯤꯆꯥ ꯊꯤꯗꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯇꯥꯕꯅꯤ ꯃꯥꯁꯨꯅꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤ ꯃꯥ ꯄꯣꯛꯄꯗ ꯃꯃꯥꯗꯣ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯅ ꯃꯃా ꯃꯁꯛ ꯈꯪꯗꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯃꯥ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯦ ꯅꯪꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯅꯕꯣꯛꯊꯣꯛꯀꯤ ꯅꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯤꯔꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯆꯨꯝꯃꯤ ꯏꯆꯦ ꯑꯩꯅ ꯃꯥꯕꯨ ꯃꯤꯔꯥꯏꯔꯨꯔꯦ ꯑꯩꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯅ ꯃꯥꯕꯨ ꯏꯟꯊꯣꯛꯂꯨꯔꯦ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯗꯨꯅꯤ ꯂꯣꯏꯗꯥꯡ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯍꯥꯏꯔꯤꯕꯁꯦ ꯉꯁꯤꯒꯤ ꯅꯤꯡꯊꯧ ꯍꯌꯦꯡꯒꯤ ꯃꯤꯅꯥꯏ ꯉꯁꯤꯒꯤ ꯃꯤꯅꯥꯏ ꯍꯌꯦꯡꯒꯤ ꯅꯤꯡꯊꯧ ꯍꯥꯏꯗꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯄ꯭ꯔꯃꯥꯟ ꯇꯧꯔꯝꯂꯤꯕꯁꯦ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯗꯅ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯁꯣꯝꯗꯅ ꯂꯩꯍꯥꯎꯅ ꯂꯥꯏꯖꯗ ꯍꯥꯏꯔꯛꯂꯝꯃꯤ ꯂꯥꯏꯖ ꯅꯪꯕꯨ ꯅꯃꯥ ꯅꯥꯔꯦ ꯍꯥꯏꯔꯤꯕꯗꯣ ꯆꯠꯂꯒ ꯍꯪꯂꯨꯕ ꯌꯥꯗ꯭ꯔꯣ ꯍꯥ ꯑꯄꯣꯛꯄ ꯅꯃꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯈꯜꯂꯤꯕ꯭ꯔꯣ ꯏꯃꯥ ꯍꯥꯏꯁꯤꯗꯤꯅꯦ ꯃꯤꯔꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯇꯩ ꯄꯣꯠꯁꯛꯇꯤ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯏ ꯑꯗꯨꯒ ꯏꯃꯥ ꯏꯄꯥ ꯍꯥꯏꯁꯤꯗꯤꯅꯦ ꯄꯣꯠꯁꯛ ꯑꯃꯠꯇꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯏꯃꯥꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯅꯃꯧꯒꯤ ꯊꯃꯣꯏꯗꯗꯤ ꯉꯁꯤ ꯐꯥꯎ ꯀꯥꯎꯕ ꯂꯩꯇ꯭ꯔꯦꯅꯤ ꯏꯃꯥ ꯃꯣꯏ ꯃꯃꯥ ꯃꯆꯥꯅ ꯑꯩꯕꯨ ꯁꯤꯔꯁꯅꯨ ꯃꯇꯥꯒꯨꯝ ꯇꯧꯈꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯀꯥꯎꯕ ꯂꯩꯔꯔꯣꯏ ꯃꯥꯅ ꯇꯧꯖꯕꯅ ꯃꯥꯅ ꯐꯪꯖꯕꯅꯤ ꯄꯥꯕꯅ ꯅꯥꯗꯅ ꯂꯩꯕ ꯃꯇꯝꯗꯁꯨ ꯏꯃꯥꯇꯣꯟꯅ ꯀꯔꯤꯁꯨ ꯊꯧꯁꯥꯈꯤꯗꯕꯅꯤ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯇꯧꯔꯝꯒꯅꯤ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯑꯗꯨꯕꯨ ꯃꯥ ꯅꯪꯒꯤ ꯄꯥꯕꯅ ꯂꯧꯕ ꯅꯃꯥꯅꯤ ꯅꯠꯇ꯭ꯔꯣ ꯑꯇꯣꯝꯕꯤ ꯑꯣꯏꯒꯦꯔꯥ ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯏꯃꯥ ꯍꯥꯏꯁꯤꯗꯤ ꯏꯃꯥꯅꯤ ꯏꯃꯥ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯗꯨ ꯃꯥꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯈꯜꯂꯨꯕꯗ ꯆꯠꯅꯤꯡꯗꯕ ꯑꯃ ꯐꯥꯎꯏ ꯅꯃꯧꯅ ꯌꯨꯝꯁꯤ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯕꯨ ꯏꯟꯊꯣꯔꯛꯈꯤꯕ ꯅꯠꯇ꯭ꯔꯅꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯌꯥꯗꯤ ꯏꯀꯥꯏꯈꯤꯕ ꯑꯩꯕꯨ ꯏꯃꯥ ꯏꯄꯥ ꯂꯩꯇꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃꯒꯨꯝ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯨꯒꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯊꯤꯅ ꯆꯩꯔꯛꯂꯕꯗꯤ ꯑꯩ ꯃꯥꯏꯁꯤ ꯅꯣꯟꯈꯠꯄ ꯉꯝꯈꯤꯗ꯭ꯔꯥ ꯂꯩꯍꯥꯎ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯕ ꯑꯃ ꯍꯧꯔꯛꯂꯤ ꯍꯥꯏ ꯑꯩꯒ ꯃꯥꯒꯗꯤ ꯆꯥꯡꯗꯝꯅꯔꯛꯀꯅꯨꯀꯣ ꯃꯥꯒꯤ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕ ꯊꯃꯣꯏꯗꯣ ꯑꯩꯉꯣꯟꯗꯗꯤ ꯂꯩꯇꯦꯀꯣ ꯑꯁ ꯀꯔꯤꯅꯣ ꯑꯃ ꯍꯧꯔ ꯃꯥꯜꯂꯤꯅꯦ ꯑꯩ ꯃꯃꯥ ꯀꯔꯤꯅꯣ ꯅꯪꯒꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯣ ꯅꯪ ꯁꯤꯗꯤꯑꯕ ꯂꯥꯏꯖ ꯅꯃꯥꯒꯤ ꯍꯧꯅꯕꯤ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯀꯔꯤꯁꯨ ꯈꯟꯒꯅꯨꯀꯣ ꯕꯥꯕꯥ ꯑꯩꯒꯤꯁꯨ ꯈꯟꯗꯦꯗ ꯏꯃꯥꯒꯤ ꯍꯧꯅꯕꯤꯅꯤ ꯂꯥꯏꯖ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯏꯄꯥꯁꯨ ꯉꯁꯥꯏꯗꯒꯤ ꯇꯥꯔꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯂꯣꯏꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯃꯥ ꯅꯪꯒꯤꯗꯤ ꯅꯃꯥꯅꯤ ꯄꯣꯛꯂꯕꯁꯨ ꯄꯣꯛꯇ꯭ꯔꯕꯁꯨ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯃꯤꯅ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯂꯥꯟꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯇꯧꯒꯅꯨ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕꯗꯅꯦ ꯃꯥ ꯁꯣꯏꯗꯅ ꯅꯪꯕు ꯅꯨꯡꯁꯤꯔꯛꯀꯅꯤ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯁꯨ ꯑꯅꯥ ꯑꯌꯦꯛ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯅꯦ ꯅꯥꯔꯛꯂꯕꯗꯤ ꯃꯤ ꯌꯥꯝꯂꯒ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯐꯠꯇꯕ ꯃꯥ ꯑꯗꯨꯝ ꯐꯠꯇ ꯆꯠ ꯅꯪꯗꯤ ꯐꯠꯇꯕ ꯃꯥꯒꯤ ꯃꯇꯧ ꯇꯝꯕ ꯌꯥꯗꯦꯀꯣ ꯕꯥꯕꯥ ꯑꯩꯁꯨ ꯅꯍꯥꯟꯈꯩ ꯍꯥꯏꯕ ꯉꯝꯗꯕꯅꯤ ꯑꯩꯁꯨ ꯆꯠꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯆꯠꯀꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯍꯨꯟꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕꯅꯤ ꯃꯥꯅ ꯋꯥꯈꯜ ꯇꯥꯕꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯥꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯆꯅꯨ ꯆꯪꯂꯛꯏ ꯆꯅꯨ ꯎꯕꯗ ꯂꯥꯏꯖ ꯁꯥꯎꯅꯤꯡꯂꯝꯃꯤ ꯆꯅꯨ ꯏꯀꯥꯏꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯆꯦ ꯑꯩ ꯂꯥꯛꯏ ꯂꯥꯏꯖ ꯁꯥꯎꯔꯞꯅ ꯅꯪꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯅꯪꯕꯨ ꯀꯅꯥꯅ ꯏꯆꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯑꯩ ꯏꯆꯦꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯩꯗꯅ ꯂꯥꯛꯄꯅꯤ ꯀꯩꯅꯣ ꯁꯠ ꯍꯥꯏ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯏꯃꯥꯅ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯨ ꯍꯩꯗꯅ ꯂꯥꯛꯄꯅꯤ
imaado yam kana nari aduna icheda sel khara hanglusu haidana lakpuni kari aindi lamda sarat ai gombi kari sulai tabi warak wayan thungdabi aingondagi selni balakliba aibo noigi kanani khandana selni balakliba ha selaite yai babana kainu laisa nangna haiduma fazabazana haiba yadabu jano nang waruganu jano laisana hairakliba wadude ikairaduna murum sole aini si thokani haidana charoi haibaneba koi masina chapasu haidana danai bu tharakliba ai yam tuna sakrani natrade ai maise non kat pangam loi dori asi khalladuna sanu mamaidu sat leithok chat bahore jatra ai chano ngai khone kariginu parprap chat ke tori babu gyan tana wari sakhi sine mama ai salagi imado aina tana kanana su seba tawbina balaiti ai koina leithok bayati woi ai su khangini ado mama wa matadi hai ki gedana chanu nge hek lepi jatrana makha tare yeng nangi na sen hai base nang warogan magi su pen da bakra leiramgan adun hairakliban ai koi su nangi nama na bagi pause tare aduna satna ba haidana khannaramliban nang hai bado ai koi soidana mateng panglakani ko akoi mama ado ayamuk salaki chanu mamai do non khatpa ngamdana dum chatkre laizana makha tare baba ikai khangdaba moisidi matang zaningai sida khra haigadaban masana tawkiba thabak masana kaukra hausikti kayada ngamliba mainoba haina numitu da sirage khana thoglakpa matamduda haibu mama masana sirasanu haidana thirakhiba leite anuga hausikta isini haidana thirakpadudi yaipabana naija humna makau pro kaidawrage hattaba migi matau tamlaga kaidawna doino ha laisa kapladuna tayai phaba numitu da tayai phaba thengnaramtrabadi ai kari oiramani haiba tamma ngamte tayai phaba na aibu mapok pirabani ai si kayada laiba pharabani kris laitrabi phawam gombi aibu kasi ima baba tayai phaba na kayada nungsina tawbiba noi pumnamaki laman tuhalabi ai tanjasta lehauna phara ita ta kai haire hai laiza ira nupi na tagum karigina ya higatlibano ha kharasu lemba tamu kaidawragya oh masigi nupi sigi pharakse amuk haurakledo kainu moi mapa kadai sasi hairino ha laisa kaplambadagi noklai lehaugi manakta sanglaga ima changlasla oinya sumaina gyan taradi phaidana asumna laisana lehaubu puduna sangkhre jatrana haire hai yai baba nama sidi onthokpani wakal ka sei mathak makha hai oli hai somtana loidang nongmagi anaba sum henjilai se leitabana layengbasu ngamlamde yumlon kairona masingna ngangnarami nupi man haire loidang sia yam kana nari masa nupi sanuna su layengba ngamdre aidinya kalaktum peli hairibani mahana tawkhiba mayamdo haujikta madugi phone laklabani amana mo haire man nahanwai mawana bakanda man hadda yengkhidaban masa nupi gi mamani koi chatna leiraga laizade insinduna thamkiba mi haibase aina yai phari kanda ai mangai haida chatpa yade haise masini amana mo haire mama masana thina tawbi khiba laizado haujikti nungai yai phana pantre hanadagi masak phajabado haujik hena phajatre sanawo lupawo aduga mani maku mawana su kayada luna tawbiriba sini landabagi laila I hainarise landaba magi makutta haujik loina taga toribani amana mo haire nahando ai sunungaite haidana hangge haidana sanglubani adubo magi masak ye urubada mana tawki mayamdo hek ningsinglakdana isu kuina phamlamde ngek leiramlaga dum lai asumna amana mugngang tawnarami nomagi namitni loidang na haire imagi sanua imagi nakta lawo imawa haigi lawo kainoima kai haigi haino nangnya nasiyagida aroi boina muktanga chatlusu as ima ai talida nahan so ai maise thampham khangdadana kayadi kairaga halai hai imana hairisi amukta taw nasira sumaina hai imana isia nangina sakto aroi boina muktang yenghauge imana haikhiba tawkhiba mayamdo imabu ngakpiyu yumsida muktala sialgi nati haidana mukta hairusu ima isana nasida lankrabani aina isami sanairu ngasidi ai gyan tarak apokpana kanano poktabana kanano nungsinabana khwaidagi athoiba darama oiramne
ꯑꯁꯨꯝꯅ ꯂꯣꯏꯗꯥꯡꯅ ꯃꯆꯥ ꯆꯅꯨꯕꯨ ꯊꯦꯝꯗꯨꯅ ꯊꯥꯔꯝꯃꯤ ꯅꯨꯃꯤꯠꯇꯨ ꯂꯥꯏꯖ ꯈꯣꯏꯁꯨ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯆꯅꯨ ꯂꯥꯛꯄꯅ ꯍꯥꯜꯂꯤ ꯆꯅꯨ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯄ ꯉꯝꯗꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯏꯆꯦꯒꯤ ꯆꯅꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯥꯛꯂꯒ ꯋꯥ ꯑꯝꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯅꯣꯟꯊꯔꯒ ꯂꯦꯞꯂꯤꯕꯗꯤ ꯍꯥ ꯏꯃꯥꯇꯣꯟꯅ ꯅꯆꯦ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯌꯨ ꯏꯆꯦꯗ ꯆꯅꯨ ꯊꯤꯅ ꯆꯩꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯃꯤꯅꯨꯡꯁꯤ ꯂꯩꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯅꯨ ꯀꯞꯂꯗꯨꯅ ꯃꯁꯤꯗ ꯀꯣꯜꯂꯒ ꯏꯆꯦ ꯑꯩ ꯁꯤꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯏꯆꯦ ꯍꯦ ꯑꯉꯥꯎꯕꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯕꯨ ꯍꯥ ꯁꯦ ꯇꯣꯛꯂꯨꯁꯦ ꯅꯪꯒꯤꯗꯃꯛ ꯏꯆꯦ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯌꯣ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯗꯣ ꯏꯆꯦꯗ ꯇꯝꯃꯨꯁꯦ ꯏꯆꯦ ꯏꯃꯥꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯏ ꯑꯩꯅ ꯁꯦꯜ ꯂꯩꯇꯕꯅ ꯏꯃꯥꯕꯨ ꯂꯥꯌꯦꯡꯕꯁꯨ ꯉꯝꯗꯦ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯏꯆꯦ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯆꯦ ꯅꯠꯇꯅ ꯏꯃꯥꯅ ꯁꯨꯝꯅ ꯍꯥꯏꯔꯤ ꯂꯥꯏꯖ ꯇꯥꯅꯤꯡꯕꯅ ꯏꯈꯧꯂꯥꯡꯅ ꯍꯥ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯌꯣ ꯏꯆꯦꯗ ꯃꯃꯥꯡꯊꯛꯇ ꯏꯃꯥ ꯏꯆꯥꯅ ꯏꯆꯦꯒꯤ ꯃꯐꯝꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯃꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯊꯝꯗꯅ ꯏꯃꯥꯅ ꯏꯆꯦꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯖꯍꯧꯒꯦ ꯑꯃꯨꯛꯇ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯀꯟꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯂꯥꯏꯖꯁꯨ ꯀꯞꯂꯛꯏ ꯏꯃꯥꯇꯣꯟꯅ ꯑꯗꯨꯝ ꯅꯦꯛ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥ ꯉꯁꯤ ꯑꯩꯈꯣꯏꯁꯨ ꯂꯥꯛꯅꯕ ꯍꯥꯏꯗꯅ ꯇꯧꯔꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯍꯟꯖꯤꯜꯂꯤ ꯂꯥꯎ ꯏꯆꯦꯒ ꯂꯣꯏꯅꯅ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯆꯅꯨꯒ ꯂꯣꯏꯅꯅ ꯃꯣꯏ ꯃꯌꯥꯝ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖ ꯂꯣꯏꯗꯥꯡꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯅꯆꯥ ꯂꯥꯛꯏ ꯂꯣꯏꯗꯥꯡ ꯍꯧꯒꯠꯄꯗꯤ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯃꯤꯠꯇꯒꯤ ꯄꯤꯗꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯂꯥꯏꯖ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯏꯆꯥꯒꯤ ꯃꯁꯛ ꯎꯗꯕ ꯀꯨꯏꯔꯦ ꯏꯃꯥꯅ ꯂꯥꯎ ꯏꯃꯥ ꯀꯣꯟꯒꯦ ꯂꯥꯎ ꯏꯃꯥ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯅꯆꯥꯅ ꯂꯝꯍꯦꯟꯕꯤ ꯑꯣꯏꯈꯤꯕꯅ ꯏꯃꯥꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ 이마기 라이자 ꯑꯗꯨꯝꯅ ꯀꯔꯤꯒꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯥꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯅꯪ ꯏꯃꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯏꯃꯥꯅ ꯇꯥꯏꯕꯪ ꯄꯥꯜꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯅꯁꯛꯇꯣ ꯑꯃꯨꯛꯇ ꯌꯦꯡꯍꯧꯒꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯅꯪꯕꯨ ꯀꯧꯕꯅꯤ ꯑꯩꯁꯨ ꯈꯪꯏ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯏꯃꯥ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯂꯛꯇ꯭ꯔꯤ ꯑꯩꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯊꯕꯛ ꯃꯌꯥꯝꯗꯨꯒꯤ ꯄꯥꯞꯅ ꯉꯁꯤꯗꯤ ꯏꯃꯥ ꯇꯥꯏꯕꯪ ꯄꯥꯜꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯑꯗꯨꯅ ꯅꯪꯅ ꯏꯃꯥꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯂꯥꯏꯖ 이마 ꯀꯔꯤꯒꯤ ꯅꯆꯥꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯤꯒꯅꯨ ꯇꯧꯍꯩꯗꯦ ꯀꯔꯤꯒꯤ ꯏꯃꯥꯅ ꯂꯥꯟꯒꯅꯤ ꯅꯆꯥꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯅꯆꯥꯗꯤ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯐꯪꯂꯛꯇꯕꯅ ꯏꯃꯥꯗ ꯑꯩꯅ ꯂꯥꯟꯈ꯭ꯔꯕ ꯃꯥꯜꯂꯤ ꯅꯠꯇꯦ 이마ꯒꯤ ꯂꯥꯏꯖ ꯅꯪ ꯂꯥꯟꯗꯦ ꯂꯥꯜꯂꯤꯕꯗꯤ ꯏꯆꯥ ꯃꯤꯆꯥ ꯌꯣꯡꯂꯩ ꯃꯦꯂꯩ ꯅꯥꯏꯔꯨꯕ ꯑꯩꯒꯤ ꯄꯤꯛꯂꯕ ꯋꯥꯈꯜꯁꯤꯅ ꯅꯪꯕꯨ ꯏꯆꯥꯅꯤ ꯈꯟꯕ ꯉꯝꯈꯤꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ 이마ꯒꯤ ꯌꯥꯏꯐꯕ ꯅꯪ 이마ꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯅ ꯍꯥꯏꯔꯣꯏꯗꯕ ꯇꯧꯔꯣꯏꯗꯕ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯩꯁꯦ ꯅꯣꯏꯒꯤ ꯃꯃꯥꯡꯗ ꯃꯥꯏꯁꯤ ꯎꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅꯦ 이마 ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯍꯧꯖꯤꯛꯇꯤ 이마ꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯕꯅꯤꯅ 이마ꯕꯨ ꯂꯥꯌꯦꯡꯂꯒꯅꯤ ꯖꯇ꯭ꯔꯥꯅ ꯕꯦꯃꯥ ꯂꯣꯏꯗꯥꯡ ꯉꯁꯤꯗꯤ ꯏꯕꯨꯡ ꯋꯥ ꯈꯔ ꯍꯥꯏꯒꯦꯀꯣ ꯌꯦꯡꯉꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯀꯅꯥꯝꯇ ꯑꯃꯣꯔ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯁꯤꯈꯤꯒꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯀꯌꯥꯁꯦ ꯊꯥꯗꯣꯛꯇꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯀꯅꯥꯝꯇ ꯈꯠꯅꯔꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯉꯁꯤ ꯏꯆꯜꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯗꯥꯗꯥ ꯅꯆꯜꯅ ꯂꯥꯟꯈꯤꯕ ꯀꯌꯥꯗꯣ ꯑꯄꯪꯕꯤꯅꯤ ꯈꯟꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨꯀꯣ ꯑꯩꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯄꯨꯝꯅꯃꯛꯇ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯂꯩꯍꯥꯎꯅ ꯐꯔꯛ ꯏꯇꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯍꯩ ꯂꯥꯏꯖ ꯅꯃꯥꯁꯤ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯔꯤꯁꯤ ꯆꯥꯛ ꯈꯔ ꯄꯨꯊꯣꯔꯛꯎꯗꯅ ꯃꯌꯥꯝꯗꯣ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯩ ꯖꯇ꯭ꯔꯥꯅ ꯇꯞꯅ ꯍꯥꯏꯖꯩ ꯀꯔꯤꯅꯣ ꯃꯁꯤ ꯅꯪ ꯇꯧꯔꯤꯁꯤꯅ ꯐꯔꯛ ꯇꯥꯕ ꯍꯧꯔꯛꯂꯕꯅꯤ ꯇꯧꯔꯤꯁꯦ ꯇꯣꯛꯄꯅꯤꯗ ꯀꯩꯅꯣ ꯅꯣꯏꯅ ꯇꯨꯃꯤꯟ ꯂꯩꯅꯔꯤꯗꯨꯕꯨ ꯍꯥ ꯃꯤꯅ ꯆꯥꯛ ꯂꯥꯝꯃꯦꯔꯒ ꯂꯥꯏꯖꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯃꯅꯥꯀꯣꯡꯗ ꯍꯣꯏ ꯏꯃꯥ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ ꯌꯥꯏꯐꯕꯅ ꯂꯥꯏꯖ ꯆꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯑꯅꯥꯕꯁꯦ ꯀꯅꯥꯅꯣ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯄꯨꯅꯕ ꯇꯧꯁꯤ ꯂꯣꯏꯗꯥꯡ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯏꯃꯥ ꯅꯨꯄꯥꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯅꯥꯅꯁꯨ ꯑꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯕ ꯂꯩꯇꯕꯅꯤ ꯑꯗꯨꯕꯨ ꯌꯥꯏꯐꯕ ꯏꯃꯥꯗꯤ ꯂꯥꯌꯦꯡꯅꯔꯣꯏ ꯀꯥꯟꯅꯗ꯭ꯔꯕ ꯐꯠꯇ꯭ꯔꯕ ꯃꯄꯨ ꯑꯁꯦ ꯑꯁꯨꯝ ꯂꯣꯏꯖꯈ꯭ꯔꯁꯅꯨ ꯌꯥꯗꯦ
ꯀꯔꯤꯒꯤ ꯁꯨꯝ ꯅꯥꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯨꯛ ꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯐꯅꯕ ꯂꯥꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯣꯏꯗꯥꯡꯅ ꯌꯥꯗ꯭ꯔꯕꯁꯨ ꯌꯥꯏꯐꯕꯅ ꯃꯌꯥꯝ ꯇꯧꯔꯒ ꯅꯝꯗꯅ ꯄꯨꯔꯒ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯈꯔ ꯂꯥꯌꯦꯡꯂꯕ ꯇꯨꯡꯗ ꯂꯣꯏꯗꯥꯡ ꯐꯔꯛꯇꯨꯅ ꯉꯁꯤꯗꯤ ꯀꯩꯁꯨ ꯇꯧꯗꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯗꯕꯗꯨ ꯅꯨꯡꯁꯤꯅꯔꯛꯇꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯈꯤ